Manipur ki tongan ba mafam kaya da khundari ba liang mai furup ke miyoi singna tampa ke mafam kaya da chatuna ching da puthok pa potlam kaya yon bada tampa ke miyoi singna harau tayamna okpadana tana support tawbi ba asimak thagali haina liang mai Imphal Market Committee ki member agai liuna phongdorakli wafam asing ase Terra Idol Club ground da tangkat 9 na chatharakpa tarani thoirak suba liang mai Imphal Market amadi Imoinu Special Market ki thoram ka mari lenana phongdokkibani mauna makata na phongdokkibada mahausa da ki punna khunda minarakpa chingmi amadi tamigi miyoi sing amatta oina punduna makoi na puthok chaba polam sing yon minaduna wari watai kaya sanaduna aikoi masal gi marakta leinaramba amana amada thajanadaba adu thadoktuna nungshi chanaba lamdam ama ohenbada market asina achoba mating ama oidi loinana tongan ba mafam kaya dagi lakpa lyangmai furup ki ichini naw singna puthok chaba organic oiba potlam sing tampa ki mafam kaya phangduna afaba chinjak chaduna masamau fana thambada mating pangli amadi masidana tana anoba chahina lakpa amadi imoinu imagi thoramna lakpada lamdam asida thokliba irang ase loishin ing tappa tangdu leitaba lamdam ama purakpa oirashanu hainasu yaifa mangol pirakhi aikhoi asi market hambadigi aikhoi ichin inaw sing ching tam haibigi aikhoi morok mapang sanaba haibasi aikhoi phangi and then aikhoi gi sing digi aikhoi khajikhat ta wairesu aikhoi gi lamdigi thokpa organic oiba pochi puthoklaga puthokpa kanda ichin naw sing nasu larga lawbiba ado sumaina aikhoi hujikandi matamdu gi matung ina poche habasi organic habasi pak phangdrabne adon aikhoi organic pochi charaga aikhoi chingtam aikhoi mimiam si punchi sangna hachang pharaga leise habasi ai hainingi